BJP na majority LEINA state asida president's rule Chalairakpa Asi Bjp na Luchingba center ki Leingak Asina Manipur Meeyam bu usittabani HAINA CLP leader OKRAM IBOBI na PHONGDOKKHRE wafam asi state asida ngarang president rule thamlakhiba asiga mari leina ngase Congress baban ta pangthokpa paugi mifam amada mahakna phongdokhibane Congress ki MLA hanagi MLA sing hanagi Congress ki MP amade MPCC ki makok thongba official kayana saruk yaduna ngase pangthokhiba paugi mifam aduda CLP leaders oiriba hanagi chief minister OKRAM IBOBI na hai Tha kundrom henna irang mayuk na duna lairiba lamdam asida president rule thamjilakpa haibasi miyam da henna awaba piba oigani haina Congress party na lauduna lakpane state asida president rule thamlakani haiba ase aikhoina asa tawrudaba amane state asida BJP na majority oina tarani thoi suba legislative assembly ge taret suba mi phamgadaba numit amakhak walingaida chief minister resign tawhalakliba BJP ge thawong amadi mityeng ase aikhoibu yamna hanthana lauba amane Miyamgi mihuna Leingak liba Leingak amata center na yengliba mityeng ase khangbada waba amane BJP bu oigera Congress ki bu oigera Leingak haibasi miyamna khanba mihut singna lingba Leingak ne asigumba state ki Leingak asida center na yengliba mityeng ase state asigi miyoi lakh 30 gi mandate amadi elected members singda thawaidabani thawai usittaba utpane masi aikhoina khangduna leiba ngamloi haina mahakna makha takhe Hujik paliba center ki NDA government na Manipur ki praja sing na yengiba miyeng se machine ba koina khangwa ngamdeb se maramdi Manipur ki praja sing na hogiba tarani thoirak suba assembly akoi election do mada clear mandate pira iba BJP da oiba ya ani party pi ba masigi mandate se aidi center da paliba BJP ki NDA government na respect tawdaba haibdi Manipur ki MLA sing election da karaba chief minister oiba yai minister oiba yai masi praja sing na khala aba mandate ne ba masi verdict ne ba mandate ne ba masi ki mandate se masi respect tawdaba haibdi Manipur ki praja sing se masi respect tawdaba ne ba madu ne ba aina Manipur na koi Bharat Sarkar sina BJP ki government sina Manipur ki praja sina yengi ba mieng moi attitude aduga moina praja sing sida usittabagi mieng ama haiba tare Pauki mi famadu MLA K Ranjit na hai hauzik lamdam asida thokliba irang asi Leingak na matam chana paikhatpam thokpa thabak sing paikhat lamnabade thoklam loi state asida thokliba irang asi ki matangda center na lumna laude haibase handaki parliament ki budget session ki president address da Manipur ki matangda wafam amata phongdokhidaba aduna mayek sengna takle irang asi haurakpadagi ngasi phauba state asi ki assembly mi pham ningthina phamkhidaba se yamna nungaitaba amane handaki assembly session nasida Congress party ki maikaidage khulngakpa singgi yaifanabagidamak house da private members resolution amak puthokna chap chaba warep lawnaba thawrang tawrambane adubu session asi phamkhidabana maram oiraga masigi khudong chaba si phamkhidre masigi dabak nungaitaba pokhi haina mahakna makha takhe Maitai gi ima even sing haugiba itihas ki tangka kayada haugiba adugumba puari kayada koi mayak lana ina lairaba ima even sing na lanpham khuding mukta lauraga lakhiba thodang do ngasisu sarkar sina khunga iba khunga ko sing asibu protection piece habada intinu waina tabi gidaba opposition ki side gi so khoina puthongna no hona ba handak su puthoga hairi bising ase kanna na bugi khodong chawa ma loge no to budu badu khodong chawa phangidaba se handaki animated suspension hairi bise yamdrabada aigi wakhanda di tha taruk tagi ta dana soidana chatkani soidana thamgani aduga akhoigi masa kathokdana dolob chaba suna taba iramdam bijati kangane do thoroi bo khunga ko sing se soidana awabam da taba ngasi mak hairokta khunga ko phabagi achaubo wathok press ki sinno mayam phangbiramani haina khali aduna mayam cha isu maru mapang khunga ko mayam se kannana bo honabada ima ibel Manipur do ibirba ima sing khwangset chi langbiro